ꯑꯌꯨꯛꯇ ꯌꯩꯔꯛꯄꯒꯤ ꯖꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ꯫ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨꯅ ꯅꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯊꯥꯖ ꯍꯧꯒꯠꯂꯦ꯫ ꯕꯤꯃꯣꯜꯅ ꯏꯌꯨ ꯍꯥꯏꯕ ꯆꯤꯊꯤꯗꯨ ꯏꯔꯒ ꯇꯦꯕꯜꯗ ꯊꯨꯞꯂꯒ ꯊꯝꯂꯦ꯫ ꯃꯁꯝ ꯃꯅꯥ ꯅꯤꯡꯊꯤꯅ ꯍꯥꯠꯇꯣꯛꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯨꯔꯦ꯫ ꯉꯥꯊꯦꯂꯥꯁꯨ ꯉꯟꯇꯥ ꯍꯧꯔꯒ ꯆꯥ ꯂꯣꯜꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯕ ꯁꯪ ꯃꯆꯥꯗꯨ ꯇꯥꯅ ꯆꯥ ꯄꯨꯔꯒ ꯂꯥꯛꯏ꯫ ꯉꯔꯥꯡ ꯕꯤꯃꯣꯜꯅ ꯂꯩꯔꯛꯄ ꯕꯤꯁꯀꯨꯏꯠ ꯄꯤꯀꯦꯠꯇꯨ ꯑꯃ ꯍꯥꯡꯗꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯃꯤꯟꯅꯩ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯕꯤꯃꯣꯜꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯂꯤꯁꯇ ꯃꯊꯪ ꯄꯥꯎ ꯄꯤꯗꯨꯅ ꯏꯝꯐꯥꯜ ꯑꯃꯗꯤ ꯏꯝꯐꯥꯜꯒꯤ ꯑꯀꯣꯏꯕꯗ ꯊꯤꯔꯝꯒꯅꯤ ꯊꯥꯖ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯊꯤꯕꯗ ꯏꯔꯥꯡ ꯏꯪꯒꯤꯠ ꯐꯪꯗꯨꯅ ꯃꯐꯝꯁꯤ ꯌꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯥꯡꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥꯖ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯆꯤꯊꯤꯗꯣ ꯑꯃꯨꯛꯇ ꯏꯕꯤꯌꯨꯕ꯫ ꯊꯥꯖꯅ ꯁꯤꯗ ꯂꯩꯔꯦ, ꯋꯥꯔꯣꯜꯗꯣ ꯌꯥꯔꯕ꯭ꯔ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯕꯤꯃꯣꯜꯅ ꯊꯥꯖꯅ ꯏꯕ ꯋꯥꯔꯣꯜꯗꯨ ꯄꯥꯔꯦ, ꯑꯗꯨꯒ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯗ꯫ ꯉꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯃꯁꯨꯡ ꯁ꯭ꯇꯣꯟ ꯄꯥꯎ ꯄꯨꯔꯒ ꯂꯥꯛꯀꯅꯤ꯫ ꯃꯥ ꯂꯥꯛꯄꯗ ꯅꯪꯒꯤ ꯆꯤꯊꯤꯁꯦ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯒꯤ ꯈꯨꯠꯇ ꯌꯧꯅꯕ ꯊꯥꯈꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯄꯩꯁꯥꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯩꯁꯥ ꯐꯪꯂꯦ ꯈꯪꯕꯒ ꯅꯪꯕꯨ ꯑꯩꯅ ꯄꯨꯔꯒ ꯅꯈꯣꯏꯒꯤ ꯌꯨꯝ ꯇꯥꯟꯅ ꯊꯤꯟꯒꯅꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯤꯡꯈꯣꯡꯗ ꯆꯠꯇꯨꯅ ꯆꯤꯡꯌꯥ ꯇꯝꯌꯥ ꯌꯦꯡꯕ ꯑꯣꯏꯅ ꯏꯔꯨꯖ ꯃꯥꯏꯊꯔꯨꯅꯕ ꯇꯧꯁꯤꯔꯣ? ꯉꯥꯊꯦꯂꯥꯕꯨ ꯏꯁꯤꯡꯈꯣꯡꯒꯤ ꯂꯝꯕꯤ ꯇꯥꯛꯍꯟꯁꯤ꯫ ꯊꯥꯖꯁꯨ ꯕꯤꯃꯣꯜꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯅꯤꯡꯕꯒꯨꯝ ꯏꯁꯤꯡꯈꯣꯡ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯏ꯫ ꯃꯁꯥꯗꯨ ꯉꯔꯥꯡꯗꯒꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯊꯥꯡꯕꯒꯨꯝ ꯇꯧꯔꯕꯅꯤ꯫ ꯆꯤꯡꯒꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤꯖꯣꯜ ꯑꯃꯅꯤ ꯄꯨꯔꯒ ꯉꯥꯊꯦꯂꯥꯅ ꯁꯝ ꯑꯃꯗ ꯁꯅꯥꯕꯨꯜ ꯑꯃ ꯍꯥꯞꯇꯨꯅ ꯕꯤꯃꯣꯜꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯥꯇꯤꯜ ꯑꯃꯒ ꯇꯥꯋꯦꯜꯒ ꯄꯥꯏꯔꯒ ꯏꯁꯤꯡꯈꯣꯡꯒꯤ ꯂꯝꯕꯤꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯏꯁꯤꯡꯈꯣꯡ ꯀꯨꯝꯊꯕꯒꯤ ꯂꯝꯕꯤꯗꯨ ꯈꯔ ꯉꯝꯕꯗꯨꯗ ꯕꯤꯃꯣꯜꯅ ꯊꯥꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯁꯝꯗꯨꯅ ꯄꯨꯕꯤ꯫ ꯊꯥꯖꯒꯤ ꯋꯥꯈꯜꯗ ꯕꯤꯃꯣꯜꯕꯨ ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯟꯈꯤꯗ꯭ꯔꯦ꯫ ꯍꯛꯆꯥꯡꯒ ꯑꯉꯝꯕ ꯀꯨꯝꯕꯗ ꯊꯦꯡꯅꯕꯗꯨ ꯃꯥꯒꯤ ꯑꯣꯏꯅ ꯈꯟꯖꯔꯨꯕꯅ ꯀꯔꯤꯁꯨ ꯍꯪꯒꯣꯏꯕ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯁꯤꯡꯈꯣꯡ ꯃꯄꯥꯟ ꯌꯧꯔꯦ꯫ ꯕꯤꯃꯣꯜꯅ ꯃꯈꯣꯏ ꯑꯅꯤ ꯐꯤꯔꯣꯜ ꯍꯣꯡꯖꯍꯟꯅꯕ ꯍꯥꯏꯗꯨꯅ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯒꯦ, ꯅꯈꯣꯏ ꯑꯅꯤ ꯍꯥꯟꯅ ꯂꯨꯖꯔꯝꯃꯨ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡꯈꯣꯡꯒꯤ ꯅꯥꯀꯟꯗ ꯂꯧꯕꯨꯛ ꯂꯩꯕ ꯑꯗꯣꯝꯗ ꯉꯥꯏꯍꯥꯛ ꯊꯣꯔꯛꯂꯦ꯫ ꯆꯤꯡ ꯑꯃꯗꯤ ꯇꯝꯒꯤ ꯂꯩꯁꯥ ꯑꯅꯤꯗꯣ ꯆꯤꯡꯒꯤ ꯐꯤ ꯉꯥꯛꯇ ꯁꯦꯠꯂꯒ ꯏꯔꯨꯖꯕꯗꯣ ꯎꯕꯗ ꯆꯤꯡꯒꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯦ꯫ ꯕꯤꯃꯣꯜꯅ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯣꯝꯗ ꯊꯣꯔꯛꯄꯗ ꯂꯧꯔꯤ ꯑꯃꯗ ꯄꯥꯝꯕꯤ ꯑꯃꯈꯛꯇ ꯄꯦꯇ꯭ꯔꯨꯛꯂꯩ ꯐꯖꯕ ꯑꯅꯤꯈꯛ ꯍꯤꯒꯣꯛ ꯃꯆꯨꯗ ꯃꯁꯥ ꯑꯃꯗ ꯄꯨꯟꯅ ꯁꯥꯠꯄ ꯎꯔꯨꯔꯦ꯫ ꯃꯗꯨ ꯍꯦꯛꯂꯒ ꯊꯥꯖꯒꯤ ꯅꯥꯞꯄꯗ ꯆꯤꯟꯕꯤꯁꯤꯔ ꯈꯜꯂꯤ꯫ ꯑꯃꯈꯛꯇ ꯍꯦꯛꯂꯕꯗꯤ ꯑꯇꯣꯞꯄ ꯑꯃꯗꯨ ꯃꯇꯣꯝꯇ ꯁꯥꯠꯍꯧꯒꯗꯕꯗꯨ ꯄꯥꯝꯃꯨꯗꯨꯅ ꯑꯅꯤꯃꯛ ꯍꯦꯛꯂꯛꯂꯤ꯫ ꯆꯤꯟꯕꯤꯒꯗꯕ ꯂꯩꯁꯥꯕꯤꯗꯤ ꯑꯃꯈꯛꯇꯅꯤ꯫ ꯉꯥꯊꯦꯂꯥꯗꯗꯤ ꯀꯔꯝꯅ ꯂꯩ ꯆꯤꯟꯕꯤꯒꯦ ꯍꯥꯏꯔꯨꯅꯤ? ꯂꯩ ꯑꯅꯤꯗꯨ ꯍꯦꯛꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯂꯩꯁꯥꯕꯤ ꯑꯅꯤ ꯏꯔꯨꯖꯍꯧꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯣꯡꯁꯣꯡ ꯃꯔꯛꯇꯒꯤ ꯑꯍꯣꯕ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯏꯔꯨꯖꯔꯤꯕꯗꯨ ꯎꯔꯨꯔꯦ꯫ ꯊꯥꯖꯅ ꯆꯤꯡꯒꯤ ꯇꯥꯡꯈꯨꯜ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯒ ꯉꯧꯔꯕ ꯀꯨꯆꯨꯗꯨꯗ ꯃꯃꯥꯏꯗ ꯁꯥꯄꯣꯟ ꯅꯣꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯎꯕꯅꯤ꯫ ꯉꯛꯁꯝꯗ ꯁꯅꯥꯒꯤ ꯐꯖꯔꯕ ꯂꯤꯛ ꯑꯃꯁꯨ ꯁꯤꯔꯤ꯫ ꯐꯤꯗꯣꯜ ꯆꯤꯡꯈꯠꯂꯒ ꯆꯤꯡꯅꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯔꯨ ꯂꯨꯖꯕꯗꯨ ꯎꯕꯗ ꯕꯤꯃꯣꯜꯅ ꯈꯜꯂꯛꯏ, ꯑꯁꯨꯛ ꯐꯖꯕꯤ ꯊꯥꯖꯁꯤꯕꯨ ꯑꯩꯒꯤ ꯑꯣꯏꯗꯅ ꯆꯠꯍꯟꯈꯤꯗꯧꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯝꯃꯨꯏꯗ꯫ ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯂꯒ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯔꯣꯏꯕ ꯊꯥꯛꯀꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕꯗꯨꯁꯨ ꯑꯩ ꯀꯥꯎꯗ꯭ꯔꯤ꯫ ꯑꯁꯨꯛ ꯊꯣꯠ ꯅꯧꯈ꯭ꯔꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯀꯔꯝꯅ ꯑꯗꯨꯛ ꯋꯥꯡꯕ ꯅꯥꯄꯜ ꯀꯥꯔꯝꯂꯤꯕꯅꯣꯕ? ꯑꯩꯅ ꯃꯥꯒꯤ ꯑꯁꯨꯛ ꯅꯤꯡꯊꯤꯖꯈ꯭ꯔꯕꯤ ꯃꯥꯏꯊꯣꯡꯁꯤꯗ ꯈꯨꯄꯥꯛꯅ ꯑꯅꯤꯔꯛꯁꯨ ꯊꯥꯕꯤꯈ꯭ꯔꯕ? ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯄꯨꯔꯥ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯕꯨ ꯆꯠꯍꯟꯈꯤꯗꯣꯏꯕꯁꯤ ꯑꯩ ꯄꯥꯝꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯁꯨ ꯃꯥꯒ ꯉꯔꯥꯡꯒꯤꯒꯨꯝꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯃꯥꯒꯤ ꯅꯤꯡꯖꯕꯗꯨꯁꯨ ꯊꯨꯡꯍꯜꯂꯒꯦ꯫ ꯊꯣꯛꯑꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯣꯏꯅ ꯌꯦꯡꯕꯗꯣ ꯄꯦꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯍꯣꯡꯅ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯀꯔꯤ ꯈꯟꯕꯒꯦ ꯌꯦꯡꯅꯤꯡꯂꯛꯂꯦ꯫ ꯕꯤꯃꯣꯜꯅ ꯑꯃꯨꯛ ꯊꯣꯔꯛꯂꯒ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯨꯏꯅ ꯂꯨꯖꯔꯦꯗ, ꯂꯣꯏꯗ꯭ꯔꯤꯕꯣ? ꯊꯥꯖꯗꯨ ꯕꯤꯃꯣꯜ ꯎꯕꯗ ꯏꯀꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ
ngaoraba yadu yakhong una noklaga bimolda onsillaga ising batilduna thangatlaga masada haithari. Ngathela di matung onthoklaga lepi ngajagi isingna chotlaba ithak ipom hauraba hakchangdu uraga bimol tapthaba ngamdre. Fidol chingkhatlaga setliba phiduna kuppa waraba chingi napi haudraba napom haitharakpa malaba ngaoraba nujagi tharakki akutpa mapada hai humduna sanariba sanagi maridudi kayada maraibuk phakraban. Madu ubada bimoldi pungaw ngaore. Nupadagi kaidabasi nupisingna yamna henboire. Adubudi Miss Worldda setliba dress utliba hakchangi kayat saruk babak million kayagi mamangdaniko. Adubu bimolgi mittadi ngasigi thajagi phajabasi phajillaga thamningbagum tawrei. Tasengna maksu thajado magi thawai hakchang pumnamak bimolda katkrabagum khanjaruri. Ngarang mabu bimolna nupi oibigi ijatpu yamna wangna thangatkibaduna sambal ama chetna kharaga sabi sanau anina phamung amattada tuminaba matamda wajakhiba thawai khanjakhiba wakhal tanik-tanikkiba thamoidubu ningsingluraga rajagi wakhalda bimolbu mikup amagi matam phawba thadokningdre. Madi bimolna magi mamangda phamlaga irujabado yengningbagi apamba pokpagum taw. Mabu bimolna hena mitajabaduni magi apambadi. Irujaba loiduna mapi hongdokre bimoldo matung amuk onthoklaga phammi. Khasana ngathela hairei. Ngathela ai karino matauke batilda ising thana amta solo. Ngathela na batildu ising thana soklaga thajadapi thajana matung onthoklaga phamliba bimolgi mathakta batildagi isingdu haijillure. Bimolna nangdi ngawbajani na tasengna yausangga chap manaremi nangna ising haijillabani na ngasidi nangna ibu irujabiba taredana. Thajana lujabi sungaidana thajadu irang amada makhol sunikle makhata namuk nangbu ngathilagi mamangda ikaijaroidro. Bimolna ichelgi mamangda bu kadobai kaidoiba. Hagi tawna bimol irujaba loiduna mapi hongdokle laisabi anidu tumnuba phisingdu phawdokpa loiraga masam kanghalli. Asomdana Imphaalda nonganbaga musun stall mamanaba hangsing hauraga gari macha ama tonglaga bimol khoigi yumda lakminai. Ngarang numidang waidagi civil dress setpa wire set paiba police anikhak bimol khoigi thongal adawaida senaduna leiri. Musun stall na gari machadu thongalda khamlamlaga changkhringaida police aniduna uhori jingnaba ama yauna changsillai. Thongalda lehauriba hangsingda kadaidagino hangi. Hangsingsu ichamchamna nagaramdagini haina khummi. Kari thabakino haina takhalai. Audi khangde imanaba ama changkhribadugi thabakini haina khummi. Ngaihak ngairaga musun stone thorakli. Police amana stone da hangi. Songi mingari kauke. Musun stone na. Musun stone kauwe. Kanaw na wala pa no? Ay bimol unaba lakpane. Bimol di unarabra. Unade. Police tu na mo. Hojik mahakadai dele. Ay di khangte. Police tu na mo. Singh na hayo natrabadi nang siba tare hojik. Police tu na musun stone gi makokta nomay nammi. Musun stone do phibam nusilakpaduda haujikangi hana matoklaga khulai ama yapsillaga lalhobani haibagi chatnabidu mangonda su tawraklabadi khalura male asengbadu haidorakli. Musun stone na bimoldo ukhru district ke sondor khulda yaukhre. Police tu na kana loina ki bimol ka thajamanbi ka makhoi ani khaktane. Bimolgi maramda police tuna khudakta wire seta SP da pau pikre makhoi ani buna Imphal West ki police station tana lakminare. SP Gulabna thajagi pausi Biramangol da su khanghankre makhoi na khalamba bimolna phaba soidan oirongani haibadu chumlamle.
Biramangolna maseng nupa thoibaga Bimolgi ma mapaikhomba anibusu manakta khudakta kauri. Makhoi punna khanabada pulis ani ahunga chatlaga makhoi anibu themlaga khudakta puthorakpa haina warep lauri. SP Gulabka tanabada inspector ama yauna pulis mari mafamduda thoiba paikhomba amadi masun stonga loinaraga hosimak chatpa haina yanare. Gypsy ama thorang taure makhoi taret ukhur lambida gari du driver na khongjel yangna thauraga lai. Masun stonga loinana lakliba kangbudu somdal yaurakli. Makhoina somdal khu yauba matamda ayuki pung 10 rong tare. Civil dress ta chatpanina thoina chingnaroi khanbadagi makhoi punna masun stone khogi yumgi thongal yauna gypsy du thojilai. Police mari du khulai pairaga position da leinai. Munna yengdrabadi khangba natte. Makhoi ani khakna inspector duda sar haina kaubadu Joseph na tai. Mana khanbada makhoi police khara yauri Bimol bu pharaga soidana phubiragani adunadi Bimol da pausi tamlurage haina lai. Somda Bimol thaja amadi ngathela makhoi gi phi phaubadu kanglabanina chatnaba taurasi haiduna ngathela na mang tharaga thajana mayai thanglaga isingkhongdagi angamba chingdu kaba horai. Tungda Bimolna ngasai petruk leidu fruit khawdagi lokthoklaga thajagi tungdagi lamlaga yet thangba manaduda chinbi. Thajadu karino haina hanglai. Bimolna layani khak phasana salambaduda nangi napada chingena porakpan. Namaidu tonsilaune phajabri yengeba. Thajadu haipet leithorai leidu chinbada thajadu phanabu pakchari. Thajana thamoida khali. Oh, ta Bimol se phajaba lei ubada aingonda piningla boire. Makhoina angamba kaba hurakpada Joseph angambadagi kana chentharai. Yamna pakhatpa wahida Yamba Imphaldagi gypsy amada mi manga taruk aikhogi dadasu yauna lakhore. Makhoi police ki mi male. Sir haiba wahai sizinnaye ado karam tawgodra yamba. Thajadu sukham pura hanjinkre ngaihaki mamangda momo nokcharambi thajagi maithongda lauchingi mapaina kupsinkibagum tawkhre. Maga Bimolga soidana khairuknaragani khalai. Mana khanjarubadi ngarang ahingdi maning thungna Bimolgi mafamdagi mana pamjaba thamogi paukhum phangkidabadu ngasi ahingdi soidana phanglagani haibasin. Adubu khudaksida khanghaudana kainaba taraba. Bimolna Thaja nang ngathelaga chatminakro aidi aina phagadaba lambi ma yengkhrage. Aikhoi ani gi laibokna tamlamlaba thoklabadi amuk unakisi. Kapningba thamoi phukpa wahaini pukmen pawmainaba matam su leitrabani. Thajana ta Bimol nang adumna haigano nang aibu thadoktuna chatkigano ta Bimol ai isana yana chelakpani khungeba se chatkinoba. Bimol namo madu yare Thaja nang asoi ngam yaudana yum yokro aikhoi ani kainarasi. Bimol asongba jangal changkhre. Thajagi milu anida pirangna sintharakpana Bimol bu sengna uba ngamlaktre. Bimol chakhiba maikaida ningamdana yengduna lehore. Bimol bu mana khudang paiduna chakhiganu haina phaba ngamhautre. Wakhalna makhong thangba thoktre Thaja ma mafamdagi chatningtre. Adubu ngathelana themlaga tapna angambadu kakhatlaga lai. Leptana lakpanina ngathela khogi yumdi yaure. Thamoi manungdadi kainabagi maichakna prok chakli. Mahak makhol thokna Bimol bu kauduna kapningli. Adubu ikaiba haiba posak amakhakna magi mamangda thattuna thambikibana kappa ngamjadre. Thamoi nungda chakpa maidi mari tholaklabani. Thaja lakliba kangpududa magi mamaga pokminaba mama thoibasu yauri. Adubu kaulakpa amata taurudre. Thoibana khali. Karino ne Thaja sibo aibu uraga kaudriba sibo. Thoibana amu hanglai. Bema Bimoldi kadada lehora. Wahangduna Thajabu kaphanbire.
kapna kapna ka machaduda changkhre. Thoiba mamaugi matung innaduna kaduda masu changlai. Thajana Mama Tabimol mafam khangdana janggalda chensinkre. Thoibana Oho madi aikhoi lai haibadi karamna khangliba jalo. Magi su aranba thaba ama tawrabanina pau pinaba mi sandokun thamlaba janidana. Makhoi ani imungduda wari sanaringaida masun stonga machania thelaga mayamgi cha nunglonduna hotnari. Thoibana amu Ado Thaja mama nangonda wa mahange sengna khomu karimata koigan nangbu bimolna yam otnaiduna phujaiba leikhibro. Wahaiduna thajamanbidu amuka hena thamoi sokhanbire. Magi mamitta uribadi ngaihakki mamangda mana isingkhongda leiringaida bimolgi mathakta ising batil athanba amana hijinkiba. Amuksu angamba karakpa horakpada petruklai ama magi yet thangba napada chimbiramba. Chimbiba loiraga namaidu amukto onthorau fajabra yenge. Asige wai asi hanjin taduna leiri. Adubu aduk nungai jakhiba mikuptu mathangi mikupta pura tayonaki. Mana wajaribadi adugidamaktan. Aduk waba pumpham ama mi amagi punsida anirak laklaro. Thajana pakhum pirai. Mama Tabimol mi amattana tambada thajaroidaba moi pali. Mabu lana lobibadi langani. Aibu mana kidnap tawraga mafamsida purakhibase. Aigi laibak yamna phaba tanphamni mama. Pukningda khalai. Aigi chegi machanupisidi onthokna thona pukchel olamleda. Mabu bimolna yam haina themongkremi. Thajana makha amuk tarai. Mama mana aibu phakhibado magi oijaba kanaba karisu phangnaba oiramtri. Aigi ka henbaito napalgi wakhal chumthoknaba oiramle mama. Aisu masi hojiktada khanglakpan. Mana aibu karimata utnekhide. Adubu ainadi mabu lokapta thamjinduna yam thina odhankhre. Hoibana amu karinoni Thaja nangna hairibado mamadi bap taba ngamdre. Thajana ngamloi mama aisu ahanbadadi bap takhide. Adubu Tabimolgi thamoigi asengba wahaisingdo taruba achumba khara urubadagi ain gyan tarakhibani mama. Karamnano hayune mama su tagedana. Thajana ikaide ai mamada Tabimolgi maram chatki maramda tamthokpada karisu ikaifam thokte. Asomna Thajana ngarang mabu sondal khulda thunglabadagi hojik oiba pumphamdu phawbagi wari mathang lirai. Hoibasu man hana khalamba wafamsingdu loina ona dainabagum tawrakpaduda bimolbu nungsirapagum tawrai. Adubu bimol thibadi phanglaro. Hoibana Thajada onsilaga hairai. Adu oirabadi hojik nangi apamba kari leiri hairoibema. Thajana Mama Tabimolna haizaramba wahaida mabu pokpi mado yamna wari. Aikhoigi pabungda magi thabaki pikhiba lupa lakh anido makhoigi lo amakhak leizarambadu yolaga pikhibani hai. Thabak tawba phangdrabanina lawdo yamna thuna amuk handokpa pame hairami. Sendoi chawna kabida puruba lupa 10,000 amasu yawkhibadagine sendoi hunbada yamna wari hai. Manau nupa amasu yen loiraga class 12 tamle hairami. Masu thabak phangdrabanina kaidorubano khanpadagi tuksu boina yawe hairami. Mama Manipurda Tabimolgumba BSc Mathematics Honors da first class phangba misak amana chumnagi high school gi oja macha ama oiba phangdaba haibase Manipur gi oina yamna laibak thiban. Adusu lupa lakh anisu lobiraga asumna wahanbase ai yamna chumdaba thawongni haina khalli mama. Nangnan makhaidi masigumbagi wakhalse ai nongmata su khallode. Adubu Tabimolna
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯇꯝꯂꯝꯕꯗꯒꯤ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯋꯥꯔꯤꯕꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯆꯠꯂꯝꯒꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯃꯥꯃ꯫ ꯆꯤꯡꯒꯤ ꯂꯥꯜꯍꯧꯕ ꯊꯦꯡꯅꯗꯨꯅ ꯐꯥꯈ꯭ꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯃꯇꯣꯡꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯆꯥꯔꯒ ꯃꯤꯒꯤ ꯈꯟꯕꯤꯗꯕ ꯏꯆꯦꯜꯒꯤ ꯃꯌꯥꯏꯗꯃꯛ ꯎꯕ ꯃꯇꯥꯏꯒꯤ ꯁꯔꯨꯛ ꯎꯕ ꯉꯝꯗꯕ ꯀꯥꯡꯕꯨ ꯑꯣꯏꯔꯝꯃꯤ ꯃꯥꯃ꯫ ꯑꯩꯗꯤ ꯇꯥꯕꯤꯃꯣꯜꯕꯨ ꯌꯥꯝꯅ ꯄꯥꯝꯃꯨꯏ꯫ ꯃꯥꯒꯨꯝꯕ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯑꯁꯥ ꯆꯥꯎꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯒꯗꯕꯁꯦ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩ ꯃꯥꯕꯨ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯥꯃ꯫ ꯃꯥꯅ ꯑꯩꯕꯨ ꯃꯐꯝꯁꯤ ꯇꯥꯅ ꯄꯨꯕꯤꯔꯛꯇꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯂꯧꯁꯤꯡꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯈꯛ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯈꯨꯜꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯗꯨ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯄ ꯄꯤꯔꯥꯡꯗꯨ ꯇꯩꯊꯣꯛꯏ꯫ ꯃꯄꯥꯟꯗ ꯃꯌꯥꯝ ꯆꯥ ꯊꯛꯄ ꯂꯣꯏꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯆꯪꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯖꯥ ꯊꯣꯏꯕ, ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯊꯣꯏꯕꯅ, ꯍꯣꯏ ꯆꯠꯂꯁꯤ꯫ ꯏꯕꯦꯝꯃ, ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯃ ꯂꯣꯏꯁꯤꯜꯂꯣ꯫ ꯊꯥꯖꯗꯣ ꯃꯥꯒꯤ ꯄꯨꯒꯗꯕ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯥꯗ ꯕꯤꯃꯣꯜꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯤꯡꯕꯤꯔꯝꯕ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯨꯁꯨ ꯍꯧꯖꯤꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯃꯆꯤꯟꯅ ꯅꯨꯡꯁꯤꯅ ꯆꯨꯞꯂꯒ ꯃꯥꯒꯤ ꯕꯦꯒꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯥꯅ ꯍꯥꯟꯅ ꯁꯦꯠꯂꯛꯄ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯗꯨ ꯁꯦꯠꯈꯤꯗ꯭ꯔꯦ, ꯇꯥꯡꯈꯨꯜ ꯐꯤꯗꯨ ꯑꯣꯏꯅ ꯁꯦꯠꯂꯤ꯫ ꯑꯇꯩ ꯕꯤꯃꯣꯜꯅ ꯍꯨꯟꯗꯣꯛꯂꯝꯕ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯗ ꯎꯞꯄ ꯈꯣꯡꯎꯞ, ꯉꯔꯥꯡ ꯂꯩꯔꯛꯄ ꯇꯥꯋꯦꯜ ꯃꯆꯥ ꯃꯣꯟ ꯃꯈꯥꯗ ꯕꯤꯃꯣꯜꯅ ꯊꯃꯝꯕ ꯈꯨꯗꯥꯡ ꯘꯔꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒ ꯄꯨꯟꯅ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯜꯂꯤ꯫